Manipur ki relief camp da leiriba Imabel Singa aiga wari sanaki. Imabel Singna makhoi gi awaba sing paudam lakhi. Laibak thibadi Prime Minister Modi di ngasi phawbu chatri. Aina unarkiba Imabel Singh adugi maraktagi miyoi anigi paudam ai thamjage. Nupi amna ngonda harakhi aina suangki nangonda kari thoki. Nupi duna khumlakhi. Apikpa icha nupa am leijarami. Mahak mathanta pokjabani. Adubu ai hek imang makta mahak nongmaina kaptuna hatki. Ai ahing chupa tumdana thawai yaugdraba isha adugi hakchangi manakta laiki. Aisu thawai mangladra kirakpadagi aigi leijaba khudimak thadoktuna chelakhi. Aigi leiramba khudimak thadoktuna ai chelakhi. Aina mangonda hangki nang karuma khradi soidana puramgani. Ima aduna kumlakhi karimta purkti. Masada setliba mapito natana mahak karimta purkhidi. Aduga mahak na kariguma khara thibagi mawong tawi. Aduga ngahak lerga photo amatang puthorakhi. Atopa paudam amtanga ai tamjakhige. Atopa kem amadasu ai chachakhi. Madudasu aina nupi amada hangki. Ima nangonda kari thoki. Aigi wahanga se hek tabaga. Aina ima nangonda kari thoki haibasi hek tabaga. Aigi wahising asi tabaga. Mahak nikba horki. Mahaki wakhalda mangonda thoki wa thodoksinga do niksinglakhi. Aduga mahak wan thakhi. Aigi hek imang maktada masak ado thak thak nikladuna wan thakhi. Aina tamjari basi supnagi thodok anitani. Speaker sir, BJP ki lengak pusing asina Manipur da makoina lekha ta na manghale. Speaker sir, BJP ki lengak pusing asina aikhoi ki leibak asibu Manipur da lekha ta na manghale. Manipur khakta da nate leibak asibu punna makoina hat labani. Ima leibak Bharatpu lekha ta na manghale basi makoini. Ima leibak Bharat asibu makoina minungsi leitana Manipur da hat piri. Manipur ki lanjadraba micham kya ki punsi lotion bata natana Bharat Bars asibu suda koina lekha ta na manghali. Na koi loinamak lebak asigi yek na bani.